अहानबदा सही तराग तरुकी मतुंग इंडिया की मिकोक थीबद मियोय लाख कुंथ्रा का मंगा हेन सिजनगदौरी मथंग सही अक्टोबर अमदगी तंक अनि थोकना मिकोक मसिंग थीबा हौनब नोटिफिकेशन थोखरे हाइदि कुमजा इंग लिसिंग अनिगा कुनगा तरुकी अक्टोबर अमदगी हौरगा तंक अनि थोकना कास्ट सेंसस पांगथोकनाबा सेंट्रल गवर्नमेंट नोटिफिकेशन थोखरे मिनिस्ट्री ऑफ होम अफेयर्स ना थोखिबा नोटिफिकेशन अमगी मतुंगिना उनताब अमसुम का हेन इंगबा लद्दाख मफम मथंग सही अक्टोबर अमदगी मिकोक थीबा हौरगने लाइबाक की अतै अतोप मफम सिंगी कुमजा इंग लिसिंग अनिगा कुनगा तरेट की मार्च अमदगी पाकसन मिकोक थीबा हौगने हाइदि लद्दाख जम्मू एंड काश्मीर हिमाचल प्रदेश अमदि उत्तराखंड का हेन इंगलोइदना उनताबा मरमना मिकोक थीबगी थबक पैखटपदा खुदोंग सारोइदब लेबना मथंग सही अक्टोबर अमदगी हाइदि मफम सिंग असिदा मिकोक थीबा हौनबगी वफम नोटिफिकेशन द यावरि हेनसु पाउसना मखतारी अमरोमदना Nganthoi amadi Namlunthem gi hakchang loubada mateng pangbiyu appeal torokli hadakta Air India gi flight ama kaibda leikidrabi kongbailapak Nganthoi Sharma amadi Namlunthem singsan gi thawayawdraba hakchang Imphal airport taram okpada mapung phaba cooperation pibinaba coordinating committee on Manipur integrity kokomi miyamda appeal torokli kokomi gi IPR subcommittee ki convener Lai Khram Jayantana Kuyek Biduna Thadrok Pas Chirol Manhai Zun Taragani to the Tukiba Labuk Tiba Taudo Amada Manipur Ginaha Oiribi Mamom Nganthoi amadi Namlunthem the Lakidabada Tamoshun Awapui Ahamabata Gip London Tamna Paigadaba Flight Amakai Tadokta Istidasiki Tang Lebi Mamom Ani Lakidaba Manipur Puman Awaba Puntoki Taudo Dugi Matang Istidasiki Tuan Mapam Miam Awaba Puntoki Trompang Tonari Imung Munungi Pama Paugi Matukin Lakidrabi Anigi Tawayawdraba Hakchang Sing Masakangdonaba DNA test on a bohonari Masakangdona Bigi DNA test over the Sarona Pum Dragon to Rom Sang Lavi Masakangdo Matung Lakidrabi Anigi Tawayawdraba Hakchang Sing Poknapam Lamdam Wediba Manipur Puraglagani Hiramasagi Matang Civil Society Organization Local Club Youth Body Amadi Miam Humna Mapung Haba Corporation Pibiduna Lakidrabi Anigi Tawayawdraba Hakchang Sing Impal Airport Taran Okpada Saruya Vioina Kokomi Makedi Apple Torokli Tawayawdraba Hakchang Sing Manipur Purakpagi Matang Sirol Sinahai Stelenga Amadi Madi Lenava authorities in the Lakidrabi Anigi Tawayawdraba Hakchang Sing Poknapam Lanpam the Purakpada Kurau Tangandana Bohanavi Lakidrabi Anigi Imung Munungi Mio Sing Singnava Lighten Airport Laka Tawayawdraba Hakchang Sing Laurabada Kokomin Angama Mateng Pangani Lamda Masida Puna Laminarak Pamaram Lakidrabi Anigi Tawai Miriel Namapugi Nakta Ing Singna Potharunava Punamagna Lining Lesson Pangtok Minasi Lakidrabi Anigi Tawayawdraba Hakchang Sing Purakpada Miamna Sakfoksaba Magaloinana Hakchang Sing Taram Minasi Kariguma Lakidrabi Anina Matangi Mapu Amuk Hana Pok Nabiki Kudong Saba Panglavadi, Manipur Amuk Halakuna, Lamdamasida Punokunda Minaba Pangana Nabataiba Puki Mapamla Taunizari Hensu, Shirosina Pundorakli Amaromdana, Maite officer Amada Purakwa CEO Amagi Mayok to Hokatri, Zaman Kashmirgi, Razauri the Assistant Defense State Officer Oina Tabaktoba, Tiam Surjit Singara Kutara Ihabigi the Mag Yakiki Mapan Super Engineer, Regiment Commanding Officer Colonel Ankus Sauduri Amadi Maki Quick Response Team QRT gi Mathakta FIR file to wina Bokatri Defense Minister gi Makada Assistant Defense State Officer Oina Razauri the Tabaktoriba Surgeon Hiramasagamari Lena Razauri Police Station gi Station House Officer Aibu Waka Chiro Lama Pisinki Chiro Ladugi Matung in a Zun Taragani Pung Taramata Colonel Ankus Saudurina climatic sana paiba maki personal karagaloina laklaga line of control samal khabagi thabuk paikatpaga mari leinaba board ki proceeding the kuyek pinaba khangalaki ta kuyek pibigi muhutta mamuta na khanaraga mathau taba thabuk thoram sing paikat ki hairubuda colonel aduna ka hen mathong sa tharkibane hari Bisnupur district ki phowalagi ne haba matangda Manipur Police na clarification wa tarokli Bisnupur district ki manungsan maphobalada kuki militant sing na numai kapkhibagi report ama tarikti hairiba jaga asida deploy toriba security force sing na confirm tawre hairiba sigum aranma pau sandorakli sing sida miyamna thajabidana ba request tarokli Bioverse NEET Biology Editorial dagi nungairaba paujal ma puduna laksari admission hauzaragani yamna nungairiba paumana Bioverse NEET Biology Editorial gi makedigi NEET 2025 ta Biology da mark sanigo humfuna tragna sigi mathakta phangkiba chatra singi oina meritorious student singi oina free sub amasum
concession pizari affordable fees oiraba experience faculty ni su takpigani ak sahum go humpu gi manung de sahum go humpu phangnaba target kaloinana NEET focus preparation amasum concept based teaching aikoida khangdaba sungloi leitana bagi damakta hapta khudingi weekly test tawjagani limited ni hairibu khudong sabasing asi bioverse NEET biology tutorial dagi lobi hau loinana akopa marol gi damak haujumuk pau phobirau akoigi telephone number di 9366473676 natragana aikoigi address Kwakaitel Thonaujum Laikai opposite to Asian Hospital da lakpidun akupa marol khangbibi yagani Makasa Tarakpo ina Kangla Paugi editorial miyam na thamjari Tangdu Laita Adaba Maramdam Thadok to Nakul Hongba Yorakpa Manipur Tuan Miyoi Kanglup Suna Kundab State Ama Oibigi Matakta Watok Lantok Sing Su Toina Tokpadigi miyam na Tangdu Laita Dan Hingli Watok Amagi Matung Watok Ama Tokpadigi Ne General Stride Amadi Blockade left na sa tharabasu wathok singa sigi sap sabo warriors purakpagi muhut namsinduna thamkiba ngaktani Kangla Paugi editorial mem thamjari masina maram oiraga namsinduna thamkiba wathok singa du amuk masi phonglakpagi wat thawdok singna maram oiraga wathok amagi matung wathok sing tholaktuna loikham naidabu wathok oiribasi ko hanana ba honabada lenga na matamgi tholakpa issue singi warriors purakpagi satnabi ama thamba mathoktai Miyamgi natragana Kanglup amagi natragana lanai miyoi singoiba thawdo wathok sing tholakpa matamda lenga na wathok sing adubu matam sana waroisin purakna bo hona begi muhut wathok sing adu namsinduna thamna bo hona begi hainabi leidiba makai wathok lanthok sing leptana thokigani Manipur wathok lanthokna thallaba tangdu leita adaba mafam oibadagi miyamgi maraktagi masa masagi mayum inkol thadoklaga India gi tuan state singda satkiba kya yawri Amaromdana mitop singna lamdam asiti ising isagum lepa leitana sangsilakpa amadi kunda leita sanbagi thabak sing sathari mitop sing aduna lamdam asibu sanu ningol sing lauraga kunda leita sanba natragana puraga sakhibagi thawdok sing su leiri masina maram oiraga yelawmi singboroi tamboroi sing maruine mitei singna maramdamda minority oirakli mitei singna hausi hingliba phibamasi kasari tripuradi tripuri sing sakpa Botian sing basingi khungul mutkibagi phibam aduga pangaknari Mitei singna maramdamna minority tarakli ba sigi maru oibadi mitei singi mafamda sayok nawyuk phajaba haibadi mitop singi mafamda minung sigi miyeng ni yengba madi tungde kari oirakadagi haibaduri khandadaba su maram amani amaromdana mitop sing changlakpa sek tawba amadi halankhibagi thabak lakhatabadagi makhoi sing aduna Imphal city yauna tuan district singda saithoktuna laisinkiba amadi Yum inkol laisinduna khunda leita sinbada lainga amadi miyamna khangsin usinadana free thabadagi oirakibani mitai pakhang singi mafamda atopa kanglukki sanu ningol sing lawbi satnabi leiti adubu mitai sanu ningol singi marakta mitopta mayum panbi satnabi amagum leptana satharakiba sina mishing hanthanbada asawa mating oiri mitai nupi singna mitop miyan cha singda yum panbada ikaiba natragana hangoiba pokpigi muhutta arembu oina laungnarakliba si lebaktibani Yellow mi mitop sing mapangal kana leidiba makai khundaminari ba kangluk masil gi mar nungsi sana ba madi apun begi saktam ngak na hingmina ba ngamani Manipur tangdu leita da ba madi apun begi saktam ngak na hingna ba hona bada mitei sing mapangal khalan ba madi apun begi pangal leiba matoktai loinana issue su banom begi hainabi wa culture siamna sinjak ta mi pal tang da ba lamdam oirak matamda mitei phurupta singnaba ngamba kangluk amata leirakani thasadi Manipur apiku phurup ama oirabasu khanopok Asia gi manung sahi lising manga hena maning tamba leibak Asiatic sovereign country oirakhibagi puwari leidibasi layoi khraba mitei singi mapa mapu singi thauna lingjel amadi apun bagi pangal no oiram khibani makhoi gi mafamda mikha pon ba hitaba mikha pon hingadabagi saruk sikhibana saruk sam hena phai khankhiba dugi masa masu oiriba ngasi gi mirol gi mafamda leitabagum uribasi lebaktibani Loyoi kraba mapa mapu singna masadagi senda kraba humang amadi ikheng na masa masu oiriba tungi mirol gi damak yektuna thambiram kiba ngamkhai phawba ngakpa ngamdabagi phibamda leiba uba phonglakliba sikarigino ngasi gi mirol mitei singi mafamda makhoi gi mapa mapu singna thambiram nat ki sanabi lining laisol ngakna satpa ngamdabagi mathakta lol mayek phawba thadokhiduna miyam gi sanabi amadi lol mayekna hena lumna lobana Sakhat pani amadi arem bani khalibasi thadoktriba makai mitei sing maramdamdagi khungul mutkinabagi maram oikigani wathok lanthok mayong naba ngamdabadagi maramdam thadoktuna khul hongba tarabadi madu pangdaba amadi maramdam nungsiba ngamdaba sagagi maital asiba pangkhaknai haiba kangla pau editorial bemna thamjari amaromdana
Sayasigi June amasum July thada ka hena hanadigi sagani state singshida hit web thokpagi numit masing yamgani Saliba sayisida India gi mayai thangba nongpok amadi awang thangba tampak saruksinga June thadagi July tha phawba ka hena sagani aduga hit web thokpagi numit su masing yamgani haina Indian Meteorological Department IMD na online press conference ta phongdokri India gi nongsup thangba amasum nongpok ta liba state khara khaknatana state ayamba normal maximum temperature rig hena ka hena sabi gi sangwangani duga minimum temperature leipa mafam singsu normal temperature rig hena wangani haina meteorological department mo patran online press conference ta phongdokli June tha dug July tha phawbi India gi awang thangba mayai thangba awang sup thangba tampa ki lamdam amadi nongpok thangba mafam sing hit wave anirak natragana marirak thoklabi yai haina magna phongdokli mamang da India gi oina hairiba mafam sing asi June dagi July phawbi manungda hit wave thokpagi record mari degi terer phawbole IMD official amanasu mamang India gi awang nuksupta mamang na thokibi hit wave adugi saruk ani hengana sayesigi kalen tha matamna thoklaba yai haina phongdoki balekhi normal hit wave thoklaba yai haina panari state singa duri Rajasthan Gujarat Haryana Punjab Madhya Pradesh Maharashtra Uttar Pradesh Bihar Jharkhand West Bengal Orissa Chhattisgarh Telangana Andhra Pradesh amasum Karnataka amadi Tamil Nadu gi awang thangwa saruktani haidi June tha manungda India gi mafam ayambada hanagi temperature gi ka hena saba temperature legani adumapu India gi stream kha ithang thangba amasum awang nungsup region singda normal temperature leiba thingnagani haidi experts na phongdorakpagi matung in hairiba tha sing asida India na electricity gi demand asi sara mapandagi tara hengatpa yabi oithokpa leibana mangjongna sem sadana lehona pa warning tawri mamang sai gi kalen thari India gi oina megawatt 250 gi demand tokhi amasum me tha khakta megawatt sahunga taruk sada ahum demand tawduna pandaram basang gi yamne hengat kien su paus ta makhata na palakli losilak poina tendak pa paw mana rule of law haiba topic ta nomi gi eba seminar pangthokri Senior Advocate Sarungbam Zayantana Laikidaba Sai Taragamari Rak Suba Ningsing Kumon Thorangamari Laidana Rule of Law Haibi Hiramasida S. Zayanta Singha Law Farm Sindunangasi Tera Kaithila Laiba Destitute Children's Home the Nomigueva Seminar Pangtokre Seminar Adugamari Laidana S. Zayanta Singha Law Farm Gimakedi Destitute Children Home the Laiva Angang Singisana Tanava Polam Kia Sumating Panki Seminar Dugamari Lainana S. Zayanta Singana Law Farm ki founder advocate Ngangup Zotindra Luang Hakipana S. Zayanta si English Singaniga Taraga Matwigi Jun Taraga Manga Masagi say Yankagamapan Subamatam the Kangaudana Anaba Manamar Moiraga Laikidavani Magna Laikidraba Matung Mark Pu Oza Oina Ningza but Logi Maram the Tamzarakiva Singna S. Zayanta Singa Law Farm Sambalaga say Kudingi Laikidra beginning Sinko Montorum Pangtuna Lakivaneri Mamang Saidigi Palm in the Lamdamas the lady be shooting a sigi yang laga tangai padana, but how taba mating sing pang bamusum, low carino hyperkangalaga, low gimatta, Kanamataliti, low kangas at labadi levas, Yepabu Ogani Habi Wakalunda, roll of low gimatang Kanabigidama, Taba Satarapani. Mang English singer Magasama Pangamaudraga Tareta, Law Pastor Rabamatung, Matamadugi, Bar Council of Assam, Nagaland, Meghalaya, Manipur, Tripura, Mizoram, Sum, Aruna Pradesh, Advocate Oina, Enroll Toki, District and Sessions Just Manipuramasum Revenue Quota, Legal Practice Toronki, Tung the High Court of Manipuramasum Supreme Court of India, Practice Toronki, Nesu, Paus the Makata Reduga, Tendanasum the Mamma Tamzaramgi. How's going to the man paus, Matasa, Shinjar game, Sumakata, no Babdi, Miampunanga, Minasana, Senel, Sigi, make it a game from the Makata Tamzari.